Kidney animal fail oibadagi laying do not hairiba footballer Ramannanda Thongju part 2 dagi Lakshmi Thokchomna kidney pigi haina thorakle masigi matangda ISTV news ka wari sanabada Lakshmi Thokchomna maki oiba wafum kaya phongdorakle Lakshmi Marwena akhoi sanarba footballer Ramannanda gi kidney anabada donate togena wakhal polakibse kari wakhal gino aduga Ramannanda ga hana akhoi mari leinabra kamai forok yona masigi wakhal onse aje sing haga aje MB da magi sum thagalakdo sum ujaba haitare sum ubudagi masu angang yan oiridana ko sanare ma oirimyadi afawa amju maje oirakani haibagi myana thajaba thameba dugi oiraga ainasu angamba mateng haibadi mayamna ngamnadabado tasenga tawba pamba haitare aduna hoy aiga maga kaim thonaba leite Ramanda ai kanano masa khangde ko sen haibda aduga mai sum yembi sum ekhoida share tawpa ama tawbodi thenabadagi ko magi kano wari ta matungda nusiba pokpa haigadra inong pamuna aduna tawjabani kanoti Lakshmi ki imung manung nadi ayaba piraba masi matang se isa istana nan decision se lawri bra hoji se kamai tlobi yada base aina mama hoida aina ai phajana haijai ko ma ai patabo sabu tobana te mayang gidam ta sumaina ni magi kunsi kan baje ai yam pami ai support tobiyon ai haijai mama na ju hoi isana adu yongna khalagadi mama support tawni hai ko dumaina tawraga aina pose thala chagibne imung dale minarse imak tara ibung ipa baba moi na sulo yarabra ayaba pirabra hoski matangs hoi dada hoi khara khangba yawi khangdaba yawi ko dada thengarabani jipuki oinadi ai apamadadi kanantadi thengaltri ado ai phatabada kasu tawbana tanna thinga oi ha thingdi thinga oi khalle yang bidamakta ko hoi tawbanina